ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯪꯕ ꯃꯅꯥꯅ ꯂꯩꯇꯦꯡꯂꯕ ꯌꯦꯅꯤꯡꯅ ꯃꯌꯣꯜ ꯆꯣꯡꯅ ꯎꯁꯥ ꯈꯨꯗꯤꯡꯗ ꯅꯣꯛꯅ ꯈꯦꯟꯅ ꯂꯩꯖꯔꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯎꯔꯤ ꯎꯄꯥꯜ ꯌꯥꯎꯅ ꯊꯧꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡꯀꯪ ꯀꯪꯈ꯭ꯔꯦ꯫ ꯊꯧꯔꯤꯗꯨꯅ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯔꯨꯞꯂ ꯌꯦꯛꯅꯕꯔ ꯑꯃꯗꯤ ꯑꯣꯏꯍꯧꯔꯦ꯫ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯍꯨꯛꯂꯝꯕ ꯅꯨꯄꯥꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯃꯩꯁꯨ ꯌꯥꯎꯗꯅ ꯆꯠꯂꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄ ꯀꯩꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯂꯩꯇꯦꯝꯄꯥꯠ ꯍꯥꯏꯕ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯄꯥꯁꯤ ꯌꯧꯕꯗ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯑꯃꯗꯤ ꯐꯥꯎꯏ, ꯌꯥꯝ ꯏꯍꯩ ꯍꯩꯅꯗꯕ ꯁꯃꯤꯟ ꯑꯃ꯫ ꯃꯄꯥꯁꯦ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯟꯅꯐꯝꯅꯤ꯫ ꯆꯍꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯈꯥꯡꯉꯤ꯫ ꯁꯔꯣꯏ ꯈꯥꯡꯂꯤꯕ ꯃꯄꯥꯁꯤ ꯌꯧꯕꯗ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯂꯥꯝꯗꯨꯅ ꯈꯟꯖꯤꯜꯂꯨꯕ꯫ ꯈꯧꯇꯞ ꯆꯥꯏ ꯅꯨꯄꯥꯗꯣ ꯑꯃꯝꯕꯗꯨꯗ ꯅꯥꯏꯇꯣꯝ ꯂꯥꯛꯄꯗ ꯃꯊꯟꯇ ꯍꯥꯏꯅꯕꯤ ꯃꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯌꯧꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯁꯤ ꯂꯥꯜꯂꯛꯄ ꯃꯇꯝ, ꯉꯁꯥꯏ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯣꯏꯅ ꯋꯥꯈꯜ ꯂꯥꯡꯐꯩ ꯈꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯍꯥꯛ ꯅꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯇꯦꯝꯄꯥꯠꯀꯤ ꯈꯨꯟꯖꯤꯟꯕꯤ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯇꯥꯐꯝꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯅꯔꯒ ꯂꯩꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯄꯥꯁꯦ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯄ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯅ ꯏꯟꯅꯔꯛꯄ ꯃꯥꯟꯕ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯟ ꯃꯥꯒꯤ ꯅꯥꯛꯄꯗ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯂꯒ ꯀꯅꯥꯅꯣ ꯂꯥꯛꯏꯕꯗꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯃꯝꯕꯗꯨꯗ ꯏꯔꯣꯏꯁꯨ ꯃꯥꯟꯕ ꯅꯠꯇ꯭ꯔꯒ ꯂꯝꯑꯣꯛ ꯃꯥꯟꯕ ꯑꯃ ꯆꯥꯛꯇꯥꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕ ꯑꯃ ꯎꯔꯛꯂꯦ꯫ ꯁꯨꯛꯂꯕ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯔꯤꯒꯨꯝꯕꯗ ꯌꯥꯝ ꯍꯥꯎꯅ ꯁꯖꯤꯛ ꯆꯥꯕꯗꯧꯅ ꯃꯈꯣꯜ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯔꯝꯕ ꯁꯟ ꯀꯥꯎ ꯅꯠꯇ꯭ꯔꯒꯅ ꯏꯔꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯁꯥ ꯁꯟ ꯐꯥꯎꯕ ꯃꯐꯝꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯑꯣꯛꯅ ꯀꯔꯝꯅ ꯁꯖꯤꯛ ꯆꯥꯒꯅꯤ? ꯑꯣꯏꯊꯣꯛꯇꯕꯒꯤ ꯃꯊꯛꯇ ꯑꯣꯏꯊꯣꯛꯇꯕ ꯄꯔꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯑꯃꯝꯕꯗ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯟꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯨꯁꯤꯔꯕ ꯃꯉꯥꯜꯂꯛꯇ ꯏꯔꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯛ ꯑꯃꯒꯤ ꯑꯣꯏꯔꯝꯕ ꯌꯥꯕ ꯁꯕꯥꯜꯗꯨ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕ꯫ ꯅꯨꯄꯥꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯔꯥꯛꯂꯝꯗꯥꯏꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯁꯟ ꯏꯔꯣꯏ ꯊꯥꯗꯣꯛꯄ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯈꯨꯡꯒꯪ ꯂꯩꯀꯥꯏꯁꯤꯡꯒꯤ ꯁꯟꯁꯦꯟꯂꯪ ꯄꯨꯗꯨꯅ ꯁꯥ ꯁꯟ ꯁꯤꯟꯕ ꯍꯧꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯀꯨꯔꯥꯛꯂꯝꯗꯥꯏꯕ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯅꯔꯤꯕ ꯉꯥꯛꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯀꯨꯝ ꯑꯃꯒꯤ ꯊꯕꯛ ꯂꯧꯎ ꯁꯤꯡꯎꯕꯗ ꯃꯍꯩ ꯃꯔꯣꯡ ꯐꯅꯕ ꯈꯨꯡꯒꯪ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯟ ꯏꯔꯣꯏ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯌꯣꯏꯕꯨ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯕꯤꯕꯨ ꯏꯔꯥꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯆꯠꯅꯕꯤꯒꯤ ꯃꯥꯌꯣꯛꯇ ꯁꯥ ꯁꯟ ꯏꯔꯣꯏ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯃꯝꯕꯗꯨꯗ ꯎꯔꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯒ ꯑꯁꯨꯝ ꯑꯃꯝꯕꯗꯨꯗ ꯀꯉꯥꯎꯅꯕ ꯋꯥꯈꯜ ꯍꯥꯏꯕꯗꯣ ꯐꯥꯎꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯔꯪ ꯂꯪꯕ ꯍꯦꯟꯒꯠꯂꯦ꯫ ꯅꯤꯡꯁꯥ ꯁꯣꯔꯍꯣꯟꯕ ꯃꯇꯝꯗꯅ ꯌꯥꯝ ꯐꯤꯡꯅ ꯍꯣꯟꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯃꯈꯣꯡꯁꯤꯡꯗꯨꯅ ꯃꯥꯂꯦꯝ ꯂꯩ ꯊꯤꯡꯒꯥꯏꯕꯗꯧꯅꯁꯨ ꯐꯥꯎꯏ꯫ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯦ꯫ ꯑꯍꯤꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅꯁꯨ ꯍꯦꯟꯅ ꯀꯟꯅ ꯁꯤꯠꯇꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯂꯣꯛꯏ꯫ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ
ꯀꯨꯏꯅ ꯂꯃꯥꯡꯗꯨꯗ ꯂꯩꯁꯤꯜꯂꯛꯄꯒꯤ ꯏꯪꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯔꯤꯅꯣ ꯂꯩꯔꯤꯕꯗꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯏꯪꯁꯤꯜꯂꯛꯄꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯃꯌꯨꯝ ꯍꯟꯅꯤꯡꯕ ꯐꯥꯎꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯛꯆꯥꯟꯅꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯌꯥꯝ ꯅꯛꯁꯤꯟꯅ ꯁꯥꯎꯝ ꯑꯃ ꯄꯤꯔꯝꯂꯒ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯒꯤ ꯁꯃꯤꯟ ꯄꯤꯔꯝꯃꯤ꯫ ꯌꯥꯝ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯁꯃꯤꯟꯁꯦ ꯐꯪꯕ ꯃꯇꯝꯗ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯨꯕ ꯃꯩꯈꯨꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯈꯣꯏꯔꯥꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯃꯃꯨꯛ ꯂꯥꯝꯁꯤꯜꯂꯛꯏꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯃꯩꯔꯥꯟꯕꯤꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯧꯅ ꯄꯥꯏꯁꯤꯜꯂꯝꯂꯤꯕꯗꯨꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯆꯠꯂꯝꯕꯅ ꯐꯔꯅꯤ ꯑꯊꯦꯡꯕ ꯏꯪꯁꯤꯗ ꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯔꯣꯏꯗꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯕ ꯍꯦꯟꯒꯠꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄ ꯃꯥ ꯊꯧꯗꯨꯅꯨꯡ ꯑꯃꯗ ꯌꯩꯁꯤꯜꯂꯦ꯫ ꯊꯧꯗꯨꯅꯨꯡꯁꯤꯗ ꯌꯩꯁꯤꯟꯕꯒ ꯃꯥ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯝꯕꯒꯤ ꯃꯝꯕ ꯄꯨꯝꯅꯃꯛ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯟꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯇꯨꯗ ꯈꯨꯟꯖꯤꯟꯕꯤ ꯃꯄꯥ ꯐꯥꯎꯗꯨꯅ ꯆꯠꯄ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯥ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯂꯥꯃꯩꯅ ꯆꯥꯛꯄꯒꯨꯝ ꯁꯟꯇꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯥ ꯆꯤꯡꯂꯦꯝꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯂꯩꯇ꯭ꯔꯤꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯅ ꯁꯟꯇꯣꯔꯛꯄ꯫ ꯑꯌꯨꯛꯇ ꯁꯤꯡ ꯆꯟꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯁꯥꯖꯧꯁꯨ ꯈꯨꯠꯇ ꯄꯥꯏꯈꯠꯂꯝꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯥꯂꯦꯝꯂꯩꯗ ꯊꯅꯝꯂꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯇꯝꯅ ꯂꯥꯛꯏ꯫ ꯁꯤꯔꯤꯕ ꯆꯤꯡꯂꯦꯝꯕꯁꯦ ꯃꯈꯨꯔꯥ ꯊꯣꯛꯏ ꯁꯥꯖꯧꯒꯤꯗꯤ꯫ ꯁꯥꯖꯧ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯍꯥꯞ ꯐꯤꯉꯧ ꯑꯃ ꯀꯨꯞꯇꯨꯅ ꯊꯅꯝꯃꯤ꯫ ꯃꯤꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯁꯤꯡꯗꯨ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯉꯥꯡꯅꯩ꯫ ꯃꯆꯥꯅꯨꯄꯥ ꯁꯣꯏꯅꯥꯏꯕꯗꯨꯝꯅ ꯀꯝꯗꯧꯍꯧꯗꯣꯏꯅꯣ? ꯃꯤꯒꯁꯨ ꯃꯤꯃꯥꯟꯅꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯔꯦ ꯉꯥꯎꯔꯤ ꯐꯩꯔꯤ ꯅꯥꯏ꯫ ꯀꯌꯥꯔꯛꯅꯣ ꯍꯟꯗꯛ ꯍꯧꯖ ꯍꯧꯖ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯏꯒꯤ ꯍꯣꯠꯅꯕ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯗꯕꯗꯒꯤ ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯜꯂꯛꯈꯤꯕ ꯀꯌꯥꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯔꯦ ꯉꯥꯎꯔꯤ ꯐꯩꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯍꯥꯏꯔꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗꯦ꯫ ꯀꯔꯤꯗꯅꯣ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯁꯦ? ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯍꯦꯛ ꯁꯤꯈꯤꯗ꯫ ꯅꯨꯄꯥ ꯑꯃꯅ ꯍꯣꯏꯅꯦ ꯃꯄꯨꯝ ꯊꯤꯠꯄ ꯌꯥꯕ ꯃꯈꯩꯁꯨ ꯋꯥꯖꯔꯛꯈꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯇꯝꯕ ꯉꯝꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯁꯔꯣꯏ ꯈꯥꯡꯕꯝꯁꯤꯗ ꯃꯥꯕꯨ ꯀꯩꯗꯧꯔꯝꯂꯤꯅꯣ? ꯃꯁꯥ ꯃꯎ ꯄꯨꯝꯕꯅ ꯃꯨꯁꯨꯛ ꯍꯦꯛ ꯃꯨꯁꯤꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯣꯛ ꯑꯄꯟꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯨ ꯑꯃꯠꯇꯁꯨ ꯐꯪꯗꯦ꯫ ꯀꯔꯤ ꯃꯤꯁꯤꯅꯣ ꯃꯥꯒꯤ ꯃꯤꯁꯤꯁꯤꯕꯣ? ꯅꯨꯄꯤ ꯑꯃꯅ ꯂꯥꯏꯌꯣꯛ ꯇꯤꯡꯉꯣꯛ ꯌꯥꯎꯗꯨꯅ ꯁꯤꯕ ꯃꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯩꯗꯤ꯫ ꯈꯔꯅ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯏꯕ ꯃꯩꯁꯥꯗꯨ ꯃꯉꯣꯟꯗ ꯇꯥꯔꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯇꯧꯔꯤꯁꯦ꯫ ꯆꯠꯈꯤꯕ ꯃꯥꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯕꯨ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯅ ꯀꯝꯗꯧꯍꯧꯕ? ꯃꯩ ꯃꯌꯥꯝꯗꯣ ꯉꯥꯡꯅꯩ꯫ ꯐꯣꯡꯅ ꯉꯥꯡꯅꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯕꯒꯤ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯥꯒꯤ ꯃꯤꯁꯤꯁꯤꯅ ꯂꯥꯏꯌꯣꯛꯅꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯅꯍꯥ ꯑꯍꯜ ꯈꯔꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝ ꯇꯥꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯤꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯔꯝꯗꯦ꯫ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯋꯥꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯍꯥꯞꯂꯒ ꯈꯥꯡꯍꯟꯐꯝꯗ ꯊꯝꯕꯗꯨꯗꯗꯤ ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯍꯤꯌꯥꯏꯔꯟ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯃꯄꯥꯅ ꯃꯥꯕꯨ ꯑꯇꯣꯜ ꯑꯇꯥꯡꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯍꯥꯏꯅꯁꯨ ꯊꯣꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯍꯥꯏꯕꯁꯤꯅ ꯃꯤꯌꯥꯝ ꯈꯪꯅꯔꯁꯨ ꯍꯤꯌꯥꯏꯔꯦꯟ ꯍꯥꯏꯕ ꯃꯤꯡꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯅꯗꯦ꯫ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔ ꯅꯠꯇꯅ ꯍꯤꯌꯥꯏꯔꯦꯟ ꯃꯁꯥꯒꯤ ꯆꯍꯤ 10 ꯍꯥꯏꯔꯕꯅꯤ꯫ ꯃꯄꯥꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯏ꯫
ꯈꯣꯟꯖꯦꯜ ꯅꯤꯡꯅꯤꯛ ꯂꯥꯎꯅ ꯍꯤꯌꯥꯏꯔꯦꯟꯅ ꯄꯥꯕ ꯍꯧꯒꯠꯂꯣ ꯁꯦ ꯄꯥꯕ ꯍꯧꯒꯠꯂꯣ ꯅꯣꯡꯉꯥꯜꯂꯦ ꯄꯥꯕ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂ ꯅꯆꯥꯕꯨ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯀꯥꯕ ꯄꯨꯕꯤꯅꯦ ꯍꯥꯏꯔꯝꯗꯥꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯄꯥꯔꯤꯒꯤ ꯏꯌꯦ ꯊꯥꯡꯕ ꯈꯣꯡꯁꯤꯅ ꯊꯥꯡꯗꯨꯗ ꯆꯠꯄ ꯉꯝꯕ ꯅꯨꯃꯤꯠꯇ ꯄꯥꯕ ꯁꯦ ꯍꯧꯒꯠꯂꯣ ꯄꯥꯕ ꯍꯧꯒꯠꯂꯣ ꯍꯤꯌꯥꯏꯔꯦꯟ ꯃꯤꯠꯂꯨꯗ ꯊꯤꯡꯕ ꯉꯝꯗꯕ ꯃꯤꯠꯀꯤ ꯄꯤꯅ ꯏꯆꯦꯜ ꯅꯥꯏꯔꯤ ꯏꯐꯨꯠ ꯀꯪꯗꯕꯤ ꯂꯣꯛꯆꯥꯎ ꯂꯥꯏꯖꯒꯨꯝ ꯁꯥꯖꯧꯅ ꯍꯤꯌꯥꯏ ꯁꯦ ꯇꯣꯛꯑꯁꯦ ꯅꯪ ꯄꯥꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏ ꯅꯪ ꯇꯥꯗ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯍꯤꯌꯥꯏꯔꯦꯟꯅ ꯈꯨꯝꯃꯦ ꯇꯥꯗ ꯄꯥꯕꯁꯦ ꯋꯥꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯕꯨ ꯃꯈꯣꯡ ꯁꯣꯝꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯇ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯄꯥꯕꯁꯦ ꯑꯃꯔꯣꯝꯗ ꯍꯤꯌꯥꯏꯔꯦꯟꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯈꯨꯔꯦꯝꯕꯤꯗꯤ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯅ ꯍꯥꯏꯔꯦ ꯈꯪꯉꯦ ꯅꯪꯒꯤꯗꯣ ꯇꯧꯁꯤꯟꯅꯔꯤꯅꯤ ꯇꯣꯝꯄꯣꯛ ꯃꯄꯥ ꯁꯦ ꯍꯧꯒꯠꯂꯣ ꯆꯥꯛ ꯂꯥꯝꯃꯦ ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯦ ꯉꯁꯤ ꯑꯌꯨꯛ ꯆꯥꯛ ꯄꯤꯖꯅꯤ ꯍꯥꯏꯔꯝꯗꯥꯏ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯅꯠꯇꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯂꯩꯕꯥꯛꯇꯣ ꯑꯃꯨꯛ ꯈꯣꯠꯂꯦ ꯍꯤꯌꯥꯏꯔꯦꯟ ꯏꯃꯥ ꯄꯥꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯇꯨꯝꯊꯈ꯭ꯔꯦ ꯑꯃꯨꯛ ꯍꯧꯒꯠꯂꯔꯣꯏꯌꯦ ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯈꯨꯔꯦꯝꯕꯤꯅ ꯅꯄꯥꯅ ꯆꯞ ꯃꯥꯟꯅꯩ ꯀꯔꯤꯒꯨꯝꯕ ꯆꯥꯛ ꯄꯤꯖꯗ꯭ꯔꯗꯤ ꯑꯩꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯅꯤ ꯀꯗꯥꯏ ꯑꯩꯒꯤ ꯊꯧꯔꯤ ꯄꯤꯌꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯄꯥꯅ ꯆꯪꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯃꯨꯜꯂꯒ ꯂꯧꯁꯤꯟꯈꯤꯕ ꯊꯧꯔꯤꯗꯣ ꯀꯗꯥꯏꯅꯣ ꯏꯃꯥꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯋꯣ ꯑꯩꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯈ꯭ꯔꯒꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯄꯦꯜꯂꯗꯕꯅꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯈꯨꯔꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯍꯥꯏꯍꯩꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯈꯔꯅ ꯈꯥꯝꯖꯤꯜꯂꯤ ꯄꯥꯈꯪ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯍꯤꯌꯥꯏꯔꯦꯟꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯒꯨꯝ ꯊꯣꯛꯏ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯥꯡꯗ ꯊꯦꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯑꯃꯨꯛ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯅꯤ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯂꯣꯏꯔꯦ ꯀꯥꯡꯂꯝ ꯆꯦꯜꯂꯤ ꯍꯥꯏꯕ ꯌꯥꯏ ꯃꯤꯠ ꯃꯥꯡꯗ ꯎꯔꯦ ꯃꯃꯥꯅ ꯊꯧꯔꯤ ꯌꯥꯟꯕ ꯀꯔꯤꯒꯨꯝꯕ ꯃꯃꯥꯅ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯋꯥꯗꯕ ꯉꯝꯗꯦ ꯂꯝꯖꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯅꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯍꯤꯌꯥꯏꯔꯦꯟ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯃꯥꯒꯤ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯍꯧꯔꯛꯄꯗꯣ ꯃꯃꯤꯠꯇ ꯈꯪꯎ ꯎꯔꯦ ꯈꯨꯔꯦꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯂꯥꯎꯅꯔꯛꯈꯤꯕꯗꯣ ꯈꯨꯔꯦꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯇꯣꯝꯄꯣꯛ ꯃꯄꯥ ꯑꯩ ꯁꯤꯔꯒꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯔꯤ ꯁꯤꯟꯅꯩꯕꯨ ꯃꯊꯧ ꯄꯥꯡꯂꯣ ꯂꯥꯎ ꯀꯧꯔꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯃꯛꯇ ꯊꯧꯔꯤꯁꯤꯅ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯏ ꯑꯃꯒꯤ ꯁꯛꯇꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯕꯨ ꯇꯠꯇꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯔꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤ ꯑꯩ ꯁꯤꯔꯒꯦ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯁꯤꯒꯤ ꯅꯤꯡꯉꯥꯏꯁꯦ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯈꯨꯔꯦꯝꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯁꯦ ꯀꯗꯥꯏ ꯊꯧꯔꯤꯗꯣ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣꯏ ꯑꯩ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯊꯧꯔꯤꯁꯤꯅ ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯇꯣꯏꯅꯤ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯄꯤꯔꯣ ꯈꯨꯔꯦꯝꯕꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯐꯨꯒꯦꯁꯨ ꯐꯨꯕꯤꯌꯣ ꯑꯩꯗꯤ ꯊꯧꯔꯤꯁꯦ ꯄꯤꯕ ꯉꯝꯂꯣꯏ ꯑꯩꯗ ꯁꯤꯔꯒ ꯈꯨꯗꯤꯡꯃꯛꯁꯤꯗꯒꯤ ꯌꯥꯡꯂꯗꯕꯅꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯁꯦ ꯊꯥꯡꯗꯔꯒꯦ ꯈꯨꯔꯦꯝꯕꯤꯒꯤ ꯋꯥꯏꯗꯨꯗ ꯑꯁꯥꯎꯕ ꯐꯥꯎꯔꯦ ꯆꯤꯡꯂꯦꯝꯕ ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯆꯥꯛ ꯊꯣꯡꯒꯦ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯤꯁꯤꯅ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯛꯄꯁꯤꯅ ꯃꯥꯒꯤ ꯈꯣꯏꯗꯧ ꯊꯤꯠꯂꯕꯅꯤ ꯊꯧꯔꯤꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯥꯛꯅ ꯐꯥꯅ ꯏꯟꯅ ꯇꯧꯔꯦ ꯃꯔꯛꯁꯤꯗ ꯍꯤꯌꯥꯏꯔꯦꯟ ꯃꯃꯥ ꯃꯄꯥꯗꯣ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ ꯍꯤꯌꯥꯏꯔꯦꯟ ꯄꯥꯕ ꯏꯃꯥꯕꯨ ꯐꯨꯅꯨ ꯄꯥꯕ ꯃꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯅꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯇꯣ ꯄꯥꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯔꯣꯏ ꯃꯁꯤꯗ ꯐꯖꯕ ꯊꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯅꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ ꯌꯥꯕ ꯂꯧꯁꯤꯟꯕ ꯌꯥꯕ ꯋꯥ ꯌꯥꯎꯔꯤꯕ꯭ꯔꯣ ꯇꯧꯔꯤꯁꯦ
ꯂꯩꯇꯣꯟꯗ ꯊꯣꯛꯄ ꯈꯨꯗꯤꯡ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯂꯥꯟꯒꯅꯤꯗꯅ ꯄꯥꯕ ꯇꯣꯛꯑꯁꯤ ꯄꯥꯕ ꯃꯈꯥ ꯌꯥꯝ ꯇꯥꯕꯤꯔꯅꯨ ꯊꯧꯔꯤꯁꯦ ꯄꯥꯏꯒꯦꯁꯨ ꯄꯥꯏꯖꯁꯅꯨ 이바니 ꯆꯪꯂꯒ ꯁꯪꯂꯁꯤ ꯍꯣꯔꯦꯟ ꯅꯃꯥꯁꯤꯅ ꯈꯨꯖꯨꯟ ꯈꯨꯅꯥꯟꯊꯣꯛ ꯑꯍꯤꯡꯗ ꯃꯗꯣꯝ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯒꯅ ꯀꯝꯗꯧꯕ ꯌꯥꯏꯔꯦ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯑꯆꯨꯝꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯣꯟꯅꯊꯪꯗꯗꯤ ꯃꯄꯥꯅ ꯍꯥꯏꯕꯗ ꯇꯧꯕꯗ ꯃꯥ ꯌꯦꯠꯂꯨꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯅ ꯅꯝꯗꯨꯅ ꯊꯧꯔꯤꯗꯨ ꯃꯨꯜꯂꯦ ꯊꯧꯔꯤ ꯃꯨꯟꯈꯤꯕꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯦ ꯑꯗꯨꯕꯨ ꯊꯣꯏꯅ ꯇꯥꯗꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯊꯧꯔꯤꯗꯣ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃꯗ ꯃꯗꯨꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯗꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇ ꯃꯩ ꯄꯨꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯥꯝ ꯐꯤꯡꯅ ꯆꯤꯡꯂꯦꯝꯕ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕꯅꯤ ꯌꯥꯏꯔꯦꯟꯗꯤ ꯂꯥꯎꯖꯍꯧꯏ ꯄꯥꯕ ꯃꯩ ꯄꯨꯈꯨꯋꯣ ꯆꯤꯡꯂꯦꯝꯕꯁꯨ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯈꯨꯝꯃꯩ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯀꯨꯏꯔꯣꯏ ꯄꯨꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯌꯥꯝ ꯐꯤꯡꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ ꯌꯥꯏꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯃꯄꯥ ꯉꯥꯏꯕꯗ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯨꯅ ꯇꯥꯍꯩꯗꯕ ꯄꯥꯎꯁꯦ ꯇꯥꯔꯛꯄꯅꯤ ꯌꯥꯏꯔꯦ ꯈꯜꯂꯨꯕꯗ ꯃꯥꯂꯦꯝꯅ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯄꯗꯧꯅ ꯐꯥꯎꯏ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯍꯤꯡꯒꯤ ꯅꯤꯡꯁꯤꯡꯂꯝꯂꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪꯄꯥꯜꯗ ꯍꯟꯖꯤꯜꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯣꯡꯕ ꯁꯪꯒꯥꯏꯒꯤ ꯌꯨꯝꯂꯦꯟꯒꯤ ꯑꯋꯥꯡ ꯆꯂꯝ ꯅꯥꯛꯊꯥꯗ ꯈꯣꯡꯁꯥꯟꯅꯕ ꯊꯧꯔꯥꯡ ꯁꯨꯃꯥꯡ ꯃꯊꯧ ꯄꯨꯡꯒꯤ ꯀꯥꯔꯟ ꯃꯔꯤꯝ ꯊꯥꯡꯕꯗ ꯃꯄꯥ ꯂꯥꯏꯒ ꯌꯥꯊꯣꯛꯁꯪꯗ ꯆꯪꯕꯤ ꯂꯥꯇꯣꯟ ꯊꯥꯔꯒ ꯂꯥꯇꯣꯟ ꯊꯛꯇ ꯃꯃꯥꯏ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯇꯥꯍꯜꯂꯦ ꯃꯄꯥ ꯂꯥꯏꯒ ꯋꯥꯡꯂꯣꯏ ꯄꯨꯡꯂꯣꯏ ꯌꯥꯊꯣꯛꯁꯪꯗ ꯄꯣꯊꯥꯔꯒ ꯑꯁꯤꯕꯗꯣ ꯏꯔꯨꯖꯕꯤ ꯑꯁꯨꯝꯅ ꯏꯔꯨꯖꯔꯛꯄ ꯆꯤꯡꯂꯦꯝꯕꯒꯤ ꯈꯅꯥꯎ ꯃꯄꯥꯗ ꯃꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯁꯥꯖꯧ ꯃꯗꯨ ꯎꯕꯗ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯗꯦ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯊꯤꯟꯗꯠꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯍꯟꯗꯣꯛꯇꯨꯅ ꯂꯩꯕ ꯃꯥꯟꯕꯗꯨ ꯎꯔꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯦꯕ ꯃꯤꯁꯤꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯃꯥꯟꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨ ꯇꯩꯔꯕ ꯇꯦꯟꯖꯩꯒꯨꯝꯕꯅ ꯀꯥꯞꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯗꯠꯄꯕꯨ ꯃꯥꯜꯂꯦꯗ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ इखंग खंगदुना लाखिबनी मागी हक्सांग असिगुंब अपात अपोम अहोरा अमत लेते येंबद फोंग फोंगसु सारे ईसु तैबदी उदे तौरिसे मिसी सिगी मतांग अरुब मदी लेब माले अइन उबंगमदब अचौब मरम अमा साजौब खल्लुबद मागसु ngayakti chamamnaba poe masa matanta sijaba natraga layok tinguktun sibadi mandra kanagumba kharagi khujin tharangdagi siba oiramba yabagi jingnaba masada pokle wadaba ngamde aduna adubu oiriba phibamdudamu jinbal kangbu ngamde mado langlang langjilama thijanaba thorang tawge khalle adubu nongmut jinglemba migi kainaba tawde aingonda sulan birakanu mingonda sulan jaroi haiba mi makhaldusu mahakne aduna magi ingnabase kana oiramdun khandokpada wa wadaba ngamde tasengna hairagadi haujikti asibado irujabiba loiraduna wagi sagai madha charai phingongna thona malo lamthang thaka thong chara sinjantam tariat chimphang khagupi wanglen pungphuto lamien khuni tangthakna isai khonphang lengna tinna yangdo lamdang sa wagai hero liro sakna yakare mongphom hek yobaga mayam changduna asibak changado malem leida leiron chankhre haujikti thorom du loibaga mayum pangnarakle sajaubugi mama tharobi su kable wakhal tadabi mirol sudabi khurembi senabada awaba mane mana mirol khajik taduna nangna saknaba yaramadi fagadabani hiyairen sahi tara hairakpa matamdani mana taibang wakhal tarambadagi ngaurora ngauda sajat lichatama punghong hek hongkhibase karidagi maram oiraga masigi sajatse oirakhibano haibasu ngamde
ꯑꯗꯨꯅ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯄꯨꯟꯁꯤ ꯏꯆꯦꯜꯅ ꯏꯆꯦꯜ ꯍꯣꯡꯈꯤꯕꯅꯤ ꯀꯅꯥꯅꯁꯨ ꯋꯥꯈꯜ ꯆꯣꯏꯈꯤꯅꯤ ꯉꯥꯎ ꯐꯩꯗꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯦ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯣꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ